ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯁꯤꯃꯥꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅꯤ ꯈꯜꯂꯤ ꯃꯌꯥꯝꯗ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥ ꯁꯨꯈꯪ ꯈꯪꯗꯅ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯑꯗꯣ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡꯁꯤ ꯀꯝꯄꯅꯤ ꯃꯥꯟꯕ ꯅꯝꯕꯔ ꯑꯃꯗ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯣꯜꯔꯦꯗꯤ ꯑꯩ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯦꯝꯕ ꯋꯥꯈꯜ ꯂꯩꯇꯗꯅ ꯁꯦꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯀꯣꯜ ꯐꯣꯔꯋꯥꯔꯗ ꯁꯨꯡꯇꯧ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯁꯝ ꯀꯣꯗ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯀꯣꯜ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯏꯁꯥ ꯈꯪꯗꯅ ꯀꯣꯜ ꯗꯥꯏꯚꯔꯠ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯦꯡꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯈꯪꯕ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯂꯩꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯨꯡꯅ ꯅꯠꯇꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯑꯗꯨ ꯇꯧꯔꯤꯕ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯀꯃꯥꯏꯅ ꯇꯧ ꯂꯦꯞꯍꯟꯒꯗꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯗꯤꯡꯗꯨꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯀꯣꯗꯤꯡ ꯍꯥꯞꯄꯒ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡꯗꯨ ꯄꯨꯡ ꯃꯨꯊꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯋꯦ ꯈꯜꯂꯁꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝ ꯅꯝꯕꯤꯒꯗꯕꯁꯤ ꯁ꯭ꯇꯥꯔ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ 21 ꯅꯝꯕꯤꯔꯅꯤ ꯅꯝꯕꯤꯔꯒ ꯁ꯭ꯇꯥꯔ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯧꯍꯟꯅꯤꯡꯉꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯒꯤ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡꯗꯨ ꯅꯤꯡꯉꯗꯒꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯗꯨꯗ ꯇꯧꯅꯤꯡꯉꯒꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯕꯤꯔꯅꯤ ꯅꯝꯃꯒ ꯑꯗꯣꯝꯅ ꯍꯦꯁ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯤꯝꯗꯨ ꯑꯅꯤ ꯌꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯝ 1 ꯅꯠꯇ꯭ꯔꯒ 2 ꯌꯥꯎꯔꯗꯤ 1ꯅ ꯇꯧꯗꯣꯏꯔꯥ 2ꯗ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯁꯨꯡꯅ ꯅꯠꯇꯕ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯋꯥꯔꯤꯅꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨꯗ ꯏꯟꯀꯃꯤꯡ ꯀꯣꯜꯗꯨ ꯂꯥꯛꯑꯂꯣꯏꯗꯣꯏꯅꯦꯕ ꯑꯃꯔꯣꯝꯗꯀꯣ ꯑꯗꯨ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗ ꯐꯣꯔꯋꯥꯔꯗ ꯇꯧꯗꯣꯏꯅꯤꯅ ꯁꯤꯝ 1ꯗ ꯌꯥꯎꯕ ꯅꯝꯕꯔꯗꯨꯗ ꯑꯇꯣꯞꯄ ꯃꯤꯗꯨꯅ ꯀꯣꯜ ꯇꯧꯍꯟꯅꯤꯡꯗ꯭ꯔꯒꯗꯤ 1ꯗꯩ ꯅꯝꯕꯤꯔꯅꯤ ꯅꯠꯇ꯭ꯔꯒꯅ 2ꯗ ꯂꯥꯛꯍꯟꯅꯤꯡꯗ ꯇꯥꯔꯗꯤ 2ꯗ ꯅꯝꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯑꯃꯅ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯝꯅ ꯆꯦꯛ ꯇꯧꯒꯗꯒꯦ ꯃꯗꯨ ꯑꯃꯇꯪꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨꯒꯤ ꯀꯃꯥꯏꯅ ꯅꯝꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯇꯥꯔ ꯅꯝꯕꯤꯔꯅꯤ ꯍꯦꯁ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ 21 नंबीरगनी हेस नंबीरनी अदोंगी सिम 1 दा 2 दा करमबदगिनो कॉल फॉरवर्डिंग तौब तौदबदु चेक तौनिंगाई सि लैको अमाइना 1 दा नंबीर यंगसि कॉल फॉरवर्डिंग तौई तौदे अदो खै खंगनी नम मतुंग दा समाइना MMI कोड स्टार्टेड न थोले अदोंगी फोन दु फॉरवर्ड तौई तौदे हरसे थोले सैन उरनी को तौरगन तौवे थोलनी तौदरन तौदे थोलनी समाइ लेरे अदे अमना कॉल फॉरवर्डिंग तौबदु लेबहनगे न खल तारदि कै कै कोड नंबीगदगे हाकंदा हेस नंबीरनी 21 नमनी अमुक हेस नंबीरनी सिम 1 दा 2 दा कॉल फॉरवर्डिंग तौबदु मुथलगे हेदागदी 1 दे नंबर 2 दे नंबर नंबीरनी सिम लेरे मरी सुबदा अदोंगी कॉल फॉरवर्डिंग तो सुमु मुतरेन खलजी अदुतादि क्रम कॉल फॉरवर्डिंग कोड नमगदा हेकंदा समाइन नंबीगनी स्टार हेस नंबीरनी अमुक हेस अनि नंबीरनी 00 नंबीरनी 2 नंबीरनी हेस नंबीरनी हाइब कोस नंबीर मतुंदा अदोंगी सिम 1 दनी नता 2 दनी कॉल फॉरवर्डिंग लेरमिजिंगदो मुथलगे पुंग मुथलगे तदी हाइरे पोदु नंबीरगा सिम 1 दे 2 दे नंबीर मतुंदा अदोंगी कॉल फॉरवर्डिंग तौर म्यामदो मुथखनी समाइन तनो मुथत पे याय अदो हाइ वीडियो से इन मांगदा खगी केनोदा कॉल फॉरवर्डिंग तौई तौदी हाइबदु चेक तौबगी पोतो एना येउं कांदा साइ आइगी नंबर दा सम कंपनी मगी मोबाइल नंबर मानबा मी यावमे मदुगी मोबाइल दु आइजु इसारे इतोमदा येउं कांदा ngakhraba हाइतारे को एना सुंदोक तो पोट अम याव लेरमबदो अदुदगी हाइब कॉल फॉरवर्डिंग से कमाइना मुथकदगी हाइदना ट्राई तौजरकपदा हाइ वीडियो से सेमजरकपनी मैमना जो अतोतोपा कॉल फॉरवर्डिंग की कोड नंबर पामगदी गूगल अदुम चेक तौबियो कॉल डाइवर्ट हाइरगा कॉल फॉरवर्डिंग हाइरसु यानी कोड नंदम कांदा हाइब कम नंबर मैम थोलकनी अदुरे अपाम खनबिरगा कॉल फॉरवर्डिंग तौई तौदे कमाइना मुथकदगे अदि कमाइना मदु कॉल फॉरवर्डिंग तौबदगे हाइ मैम दुगी डिटेल्स मैम दु यंगबिनिंगसु अदुम गूगल की मतेंग लौबिबे यानी हाइना थमजगे थागसरी यंगबिर पुनपो